Kukisingi oiba territorial boundary chap chana yekthokhlaba amasung separate administration leiriba khaktada santi lakani KHRC ing 2023 gi May 3 dagi tholakhiba kangnuki rang aduna maram oiraga Manipur da Meitei amasung Kuki community anigi marakta amuhana taishinaba yaroidaba amani Kukisingi oiba territorial boundary adu chap chana yekthoktu masak khanglaba amasung separate administration leiriba khaktada lamdam asida santi lakani haina Kuki Human Rights Council gi maikai dagi phongdorakli UNLF की former chairman RK Megan handakta Tripura gi Berimurada Birti Kendrijit ki Chamaga Humpugamapan Suba Mapok Numit ka Mari Lena Mahaki Mitam Ama Maikum Hangdokpagi Thoramda Hojik Tholiba Irang Asiga Mari Lena Phongdok ki Bawafam Sing adu Aranba amasung Asawa Pohanaba Honabani RK Megan Phongdoli Bawafam Sing adu Lup Asin akan mamong di yaning de Mahaki Wangang adu Kuki Sing na Maral Si bagi thawong ni amasung Tholiba Irang Asigi manung da Kuki Sing na chathaki ba kahen mathawong Sing adu losin na Bahonaba thawong ni Manipur chathaki ba hingsa gi thawdo adu Kuki minority Sing gi mathakta chathabatam thiba ethnic cleansing gi thawdok amani thawdok adu state sponsor action amasung Meitei Khutlai Paiba kangbu singna chathakibani haina maral siragli Kuki singbu lal pamba kangbu ama oina uhanabagi thawong yaningde asiguma thawong ase achumba sing adu bolotsen naba amasung victim sing adu ikai khumnadabani kanglup ki rang adu namaram oraga mioi chani ga humfugi mathakta sikre makoi gi pari puri gi oibalam sing yauna lupa crore kaya marong gi belu oigadaba lanthum kaya tangoi onkhre conflict adu namaram oraga mioi ba khunai da piri ba chaitheng singi matang da paladuna lup asina makhata na haribana thawdo adu na matam Maram oraga nupi angang amasung chahi yamlaba ahal kaya wakhal gi laina leire thawong adu mioi begi lichit ki wangma chathaba amani haina maral siraduna hiram masida national amadi international gi mi eng changjafam thoi Meitei amasung Kuki community anigi marakta leiramba mari adu amu hana taishinaba yaroidaba amani lamdam asida Kuki singi territorial boundary asi chapchana khangdoklaba amasung separate administration leiraba khaktada mapung faba santi purakani separate Kuki state natraga union territory gi wafam asi kaidamngai dasu negotiation tawroi loina Kuki singi mathakta genocide chathakiba sing adugi mathakta chapchaba justice purakadabani hari 2021 da Myanmar da military coup tawkhraba matung chin Kuki gi refugee lising yang gi mathakta Manipur amadi Mizoram da changlakre India na border security amadi counter insurgency da hena mieng thamlagli Kumja 2021 da Myanmar da military coup tawkhraba matung refugee lising yang gi mathakta maru oina laiba segi chin kangbu gi mioi lising kaya India gi Manipur amadi Mizoram da changlakre hari India amadi Myanmar laiba anigi mari ase India lenga na paikhaliba Act East policy North East state singi security amadi Indo-Pacific strategy gi damak yamna maru aiba ama oiri adu moinamang Myanmar laiba ta hokiba kumja 2021 da laiba asida military coup tawkhiba sina maram oiraga laiba asigi manung da chorang na bathokpa sina laiba anigi marakta leiramba mari kaya hana gumna thambada awaba ama oirakli Connectivity amadi geopolitics ki matangda yengbada Myanmar laiba asina subnagi Association of Southeast Asia National Asian laibak singa kangfal gi lambida samna hanabagi thabak ama oiri masigi manung chana Kaladan amadi India Myanmar Thailand trilateral highway project sing asi maru oiba ama oiduna India gi geographical da aruba mafam ama oiriba Chicken Neck hairaga su khangnariba Siliguri corridor da thengnagadaba kudungchadaba kaya hantahanbada natana awang nongpok state ki market kaya amaso atay atopa laibak kaya ga samnahanbada Myanmar laibak sina mating oiri laibak anigi marakta lairiba security ki matangda yengbada so Myanmar laibak ta chorangnaba ama matam sangna dagi lairliba sina chawna safu ama piri kumja 2021 dagi Myanmar da military coup lakhiba sina maram oiraga India amadi Myanmar laiba anigi lonaba ngamkhaida security ki oiba chawasingna ba maso oihali Myanmar da chorangnaba laiba sina insurgent group kaya khusokhulai amadi lalonba sing amasung Golden Triangle gi khuthangda narcotic ki thabak hengal handuna atamnana Manipur Nagaland amadi Mizoram da chawasafu ama piri adumoinamak Myanmar laibak manungda chorangna ba leiribasu India amadi Myanmar laiba anigi marakta lalon itiki maramdi fana leiri fiscal year 2024-25 ki oina laiba anigi marakta lalon itik tawbagi sanfam charangna lupa crore 17,500 rom hengat pangam ki hari ba sanfam asi kumja 2023-24 gi oina $1 billion 1.74 oiram ki bani India Pacific security ki miyeng da yengba matam dasu Myanmar gi coastline asi yamna maru aiba ama oiri China gi matang da yengba dasu ba coastline asina China gi string of fearless ki strategy bungak thongna ba amadi Asian laibak singa samnana laibada achauba mateng ama oiri panba yabadi Indian Ocean da China na string of fearless ki lalong ama semgalakpa sina India gi strategy encirclement khananingai gi maram ama oiduna lakhibani kumja 2021 gi Myanmar military
Ku asina maram oiraga leibak asida thokliba civil war asina maram oiraga India na mahagi border security amadi counter insurgency gi matangda policy semdok semjin tawalakpagi maram amasu oiri. Leibani gi marakta hena economy integration amadi connectivity gi matangda thamlamba mieng ado border security amadi counter insurgency romda hena mieng thamlakli. Myanmar gi irang asina maram oiraga leibak asigi Chin amadi Saigang region da leiba mioi lising kaya Manipur amadi Mizoram romda changlakre masina maram oiraga hariba state ani asigi lengaklon amadi kanglu masel marakta pressure kaya pirakli loinana Myanmar da thokliba irang asina tongan project kaya da susauna akaiba piduna thabak paikhatpada thintahanaba maram ama oheli. Masiga loinana Myanmar gi irang asina China na khudongchaba launabagi maram ama so oheli khudongchaba asigi matung ina China na Myanmar gi junta amadi kanglup kharagi marakta akhanna wari sanaduna China Myanmar economic corridor CMEC bu hena khumang chausil halani hari. Yunus na lengak pairakpadagi Bangladesh ta mioi chaniga kuntraga mapan sikre Bangladesh ki maroiba human rights organization amana leiba adu da paksana chathariba mioi bagi right khungaunaba mob violence extrajudicial oiba miat custody da mi siba mising yamdaba kanglupta tathi da oina tauba political ka mari leinaba khana choinaba thodok thokpa amasung media gi maning tama manghanbagi matangda nungangbba phongdokre da ka da base tauba ain o salis kendra na haiki kumja 2025 ta mob terrorism gi changwang khalakle chahi asigi January dagi December fawba da mob violence ta mioi chamaga marfutaraga taret sikre mamangi chahi dadi mioi chamaga kungani sikhibani kumja 2024 da Muhammad Yunus na luchingba interim government direct Bangladesh ki tongan mafam da thokpa mob violence ta mioi chaniga marfutaraga humdoi sikre hari Kudam changdam yaudana kanaguma mioi amabu miyam changduna hatpagi thawong so leptana chatharagli hari. Angel Chakma misigi matangda Supreme Court PIL file tawkre Tripura dagi Angel Chakma kauba masagi chahi kunga mari subada ngariba MBA gi mehebre ama Dehradun da minungsi yaudana hatkibagi matangda judiciary gi miyeng changbinaba Supreme Court public interest litigation ama file tawrakre. Arnab Pakras Awastina Constitution ki Article 32 ki makhada file tawrakiba PIL adugi matugina India ki awang nongpok lamdam dagi lakpa mioi singbu mayo lamdam da lairiba singna tathi ta oina tawbagi matangda judiciary na akhanaba miyeng changba matam oiri hari PIL aduna hai changmana manau nupa amaga loinana pot leiringai da mioi khara laklaga taba nungai taba wahai wata sizinaduna laknaba horaki sa ong sakta da khenaba maramna fazadaba wahai wata sizinaduna laknarakpada thingba pirubadagi Mioi kangbu aduna machin manau animakta thangna thinkibani numit kharani laikanaraba matungda Angel Chakma lekhidabani India gi criminal justice system na kanglup naiba mawongda chatharakliba asiguma thawong sing matung tarakpada amuhana thohandanaba SC da PIL asi thakibani hari state ki sando lupa crore lising kun yaure Mega Chandra BJP na luchingba central government amadi Manipur gi president rule lengakpu MPCC gi president kaisa Mega Chandra na akan mamongdi yaningdaba phongdokre haukiba chahi khara asida Manipur gi oina matik chawa lengaki thawong Chathabagi mami amata uba fangdri Babupara da masagi official quarter da paumi singa unabada Mega Chandra na haiki hiram kaya da senja thumja gi thawong chathabaga loinana sel thum lana sajinabagi mawong ama mayek singna uba fangli state asina taraga manga suba finance commission gi chakthung mapung fana lobang ngamdri maduna maram oiraga semgat sagatpagi thabak sing khumang chausin bangamdri Manipur na hojik sel thum gi awaba mayok nari haina palladuna magna haiki state asigi apunba sendol lupa crore lising kun sendol lom yaure thabak phangdaba migi masing Hengalakpaga loinana pot chai gi mamal angakpa phangna wangkhalakpana micham miyamda chawna khudongchada mamayokna hale sport ki infrastructure ningthina semgana balengangna matik chawa thorang amata lokhatre haina maral seiraduna mahangna haiki kumja 2014 dagi semgatpa hokhiba National Sport University mathau ningthina pangthokpa ngamdana leiri khungangi manung hanjinba mafam singda MGNREGA Mapung fana jana handabana mioi kaya gi hingnabagi punsi da waba pire haiki Lining thau sana mahi sanglenda MP sana zawbana imoinu imagi sangai sangakre Haing Khongba ufong yumfam da laiba lining thau sana mai sanglen da nauna sakhiba imoinu imagi sangai ama Rajya Sabha gi MP election basana zawbana sanga khibaga loinana ima imoinu ira thoram pangthokre sanga bagi thoram adu da MP election basana zawbana haiki Meitei ama oina pokpadagi siba fawbagi chanabi ngaktuna chatnaba appeal tawraduna ngasi khak ima imoinu irat pagi mahuta funga lairu thamduna numit khudingi ira thawni tawnaba Meitei yumthong khudingda paujen kre haiki mangna makhata na hai miyamgi thabak makhata na tawningba lairibasu mangna hojik pairiba Rajya Sabagi MP gi matam loigadaba tha mangarom dangai silaklapana miyamgi thabak mapung fana pangthokpa ngamlaroidra haibagi chingnaba leire LSTV gi thawpuriba singna atenba matamgi manungda lining asigidamak masak thokpa thabak thoram sing pangthoktuna lakliba si thagali Makhata na pangthokpa ngamhodaba singi pangthoknaba honasi sanamai lining asibu awang bathakta pukhanaba parliament session da mangna phongdokhiba
ngamlibasi lainingthau amadi ima leimarena thaujanbibani haina lawi mikok thibada sanamahi lainingi kalam yauhannaba wafam su thamkhre phongdokhi chumba census ta delimitation tahokdrabadi manipur aruba phibam oirakani okrami bobi achumba census ta yumfam oiraga delimitation tahokdrabadi tungda lakadaba manipur aruba phibam oirakani haina congress ki luchingba okrami bobi na phongdorakli wafam masing asi imphal gi babupura da leiba hanagi chief minister asigi quarter da paumi singa unabada phongdokhibani magna makha tarduna delimitation haibasi census ta yumfam oiraga tawgadabani manipur gi oinadi myanmar dagi changsil lakpa illegal immigrant ki achauba issue amasu leibani na achumba amadi asengba census tawba mathau tai maram asina leibak pumbagi puthokadariba census asidagi manipur na matam khara chontharaga tawba yanaba amadi achumba census pangthoknaba prime minister amadi union minister da political leader sing amadi CSO sing taksin na nabahona minasi haina ibobina appeal tawragli amarom da relief camp ta lairiba nakalanima ki IDP sing masagi hanagi mayumda mapung fana hanjinduna leinaba center na anawba thaudang lauduna honabiu haina so okrami bobina appeal tawragli magna makha tarduna IDP sing asi masagi hanagi mayumda hanjil handuna leihanba haibasi araiba thaba amadi natte hanjil hannaba honabada khwaidagi maru oiribasi makoina amu hanna aki tujungba fau handanaba lengangna su nakalanima ki IDP sing da leiriba thajanadaba sing kokhanaba honaba changi center na so ahen mathaudang lauduna manipur gi apunbagi saktamda akaiba leigadaba demandi yaba ngamloi haina demand toriba singna sengna khanghan batai loinana tawba yaba karamba lambi leibage haibadu punna thijinduna state asi mausagum ing tappa amadi chawkhatpagi lambi da changsinaba hotnaminaba mathau tai haina phongdorakli lamdam asegi irang asi athuba matamda loisilagani haibagi thajaba lei seitaberta anauba khudingma aroibasu leibagum lamdam asegi irang asisu athuba matamda loisilagani haibagi thajaba lei mara asida thabak phangnana leiriba naha singbu mana pamjaba sinfam singda mateng piduna mapung phahanba mathau tare haina Manipur Legislative Assembly ki speaker ti hai seitaberta na phongdokre wafam asing asi ya school Brahmapur Baigabati Laikai da pangthokiba working committee of Sri Thokchom Saitaberta Singa gi taragani thoi suba foundation day thoromga mari leinana phongdokhibani mayang Imphal AC gi MLA K Rovindro Kairau AC gi MLA L Rameshwar yauna ya school AC gi miyamna thoram aduda saruk yaki thoram aduda speaker ti hei seitaberta na makha tarduna hai matam sangna thokliba irang asina waraba miyam amadi sotharaba iramdam asigi dama AC asigi ahoba oiduna state asi sen thongna chana khiba yaba sana khotnaba laik laisu amadi tongan bachau khat thabrangi thabak sing scheme oina hawdokna bagi thakongthang sing thaba oina pangthoktuna unnaba honari masagi manongda AC asigi oiba artist singi tengbang yauna mahairoi singi oiba tengbang sing paikhanaba sem sari loinana ACSC da thangnaba ising khudong chadaba sing asi kokhanaba turel sing semjinba yauna ising yoktuna thamnaba water tank amadi nongju thagi matamda ising gi awaba leitanaba khongthang sing paikhalli haiba wafam sing phongdokhibaga loinana ngasigi numit asina iramdam asibu ing chikpa tangdu leitaba lamdam ama pinabiba oirasanu haina imoinugi mafamda thongni jarkhi moinunga melada nga kg lak 1.5 hena puthoktuna yonkre manipurda wetland hectare lising humpuga mari leibagi manungda nifuga manga romdi nga yokpada season Fulen Manipur lenga ki fisheries department sindu ngasi hapta kangjai bungda imoinu numit ka mari lainana pangthokiba ahum suba imoinu fish fair cum fish growth competition 2025 ta nga kg lak 1.5 rom hena puthokuna yonba ngamkhre mela asiga mari lainana paumi singda wangang laduna Manipur fisheries department ki director T Fulen hai state asida wetland hectare lising humpuga mari leibagi manungda lising ni fuga manga di nga yokpada sizinare lemhauriba hectare lising kun rom asisu nga yokpa ngamlagadi state asida nga gi mamal yamna hantharakani mela asigidamak punna stall chamagani fu sem saduna thamkhibani adubu mela yauge haiduna lakpa farmer singi masing hengalakpadagi ahenba stall kharasu temporary oina semki mela asida department ki oina di nongmada nga kg lak ama yonaba pandam thamlambani adubu mela asi hawbada ngairingaida nga kg lising nifuga manga yonkre loinana mela loirakpadadi kg lak 1.5 hena yonba ngamlagani magna makha chana hai mela sida nga ton pengba na chingba lamdam masegi yelaw nga kaya amasu puthoktu na phangali masegi su mathakta lamdam asida yokpa sareng su marangkai na phangali mamangi chahi singdadi state asida sareng yokpa ngami gi chang asi yamna nemlambani adubu kumsi chahi asidadi department na kanna khomjin tasenduna sareng yokpa ngami chani chahum hena leire ngami amamam na yamdrabada sareng kg lising ani dagi tadana puthokpa ngamle hari lamdam asida yokpa sarengi mamal atai nga singa yengnabada khara khazik wangliba singa makal asidi sahing chaba oibana atopa nga singa yokminaba yadabadagini masegi su mathakta nga sing asigi machinjak thakpada su sel ka hena changbagi chang yamna wangi mangna hai
Ngaton ukabina chingba nga makhalsing asi mamangi chahiga yengnabada handakna khara hena mamal wangi adubu ukabidi mamangi chahida kejida lupa chani yankhai pirambadagi handaki imoinu nga gi mela asidadi lupa chani da hantharakle haike. Rambai tengol gi luching pural kurong nga makhuman gi update gi lokacharake. Nupi fuba nupa se khwaidai pangba nupani nupidi kadar fadar ulai palai drama khara tawraga romantic khara oisalaga laina them yabani. Thengna hanjinda oiradi call sat tawsilaga kari leira uge kaina haijanba sigumba wahi khara leiri.